India Leingak na Manipur bu Namthanaba Hotnari, Mashida Amuco Amadi Chatminnariba Lup Marina, ESAGI ERAMDAM NGAKCHANABA GIDAMAK CHANGSINLIBA KHONGJANG SINGDA MEEYAM HUPNA SARUK YADUNA ERAMDAM KANNABA HOTNARASI HAINA Amuco ki President SANJOY SOROKHAIBAM na PHONGDORAKLI Ngasi Amuco Kor Amawa Palpam Amadi MSF ka hatada laiba Club Nipan ga punna kutsamaduna tronglawbigi bomb attack ta angangani laikidaba Amadi CRPF na nongmai kapada miyoi ahum laikidabagi mayokta hatadagi new chekon fawba yaningdaba phongdokpagi chatkiba khongchakta mahakna makhata na hai Proxy War India Leingak na sanabani amadi shuda lairiba cookie militant singsu training piduna irang thokan bani maramaduna self determination is our birthright haiba sida ESAGI ERAMDAM NGAKCHANABA maikai khudingdagi jat bijat khaidana pumnamak tholaktuna ERAMDAM KANJANABA KHONGJANG CHANGSINLIBA haina apel chauki KHONGJANG aduda saruk yakiba MGHAU gi organizing secretary asi jawat korimayumna phongdokhibada Kanglai pagasi KANNABA GIDAMAKTA amata oina chapmanaba wakalonda KHONGJANG CHANGSINLIBA amadi achumba wail fanganaba hotnabada miyam punna sogatpiu miyamgi ihoda changsilakpa KHONGJANG ama hekada mang thana chongthoktuna chara henbagi KHONGJANG changsilabasu leibagasi gidamakta mang thana chongthokminasi haina phongdokhi KHONGJANG aduda saruk yakiba singna aikoigi leibak aikoina ngakchagadabani aikoi ningtamna hingadabani state terrorism khudakta lepu Proxy war tauduna micham miyam hatkanu aikoigi leingak aikoina ngakchanaba sem sarasi micham miyamgi lanthum punsingakpa ngamdraba Central Security Force sing hankro haiba kholau singsu lauki Manipur si santi laiba aduga angang hakpada chenaba sa koigi madu dandi piba miyoi ahumda koigi hakpada siade na hakpada madu bukhoi singabu koigi dandi piba justice mandugi damak koigi sanction bani na kanglai pak Manipur laiba raja ai puna